Rishikanta ki mihatsi Rishikanta ki mihatsi sana hemam as a media ki thungsu lebiri ni sana hemam hoy amutang isana amutang nairaga yengmina sebako Rishikanta ki mihatsi tasena masi thamoi penningai oibra natragana penningai oidabra natragana mangonda utkriba tawriba niti niyom khudimak se masi yamna khogi miyoba mana utkadaba miyoba mana utkadaba dugumba yegnaba mana yegnaba mana utkadaba dugumba niti niyom oibra habas bari yom sangyebako haibadi Rishikanta ji kanano who is Rishikanta Rishikanta is sa tonganba as engineer mani ko as engineer mani amasaji well qualified ni ko well qualified engineer mani du ta sagi magi nungsinajaba nupi amakha ko magi nungsinajaba nupi amakha ki manakta yekna bani ju khangiba saunarag lei ju khangiba adubu nungsinaba haibu wahi du da amakpa arwanba atup arwani leitabani na nungsiba haibu du thajaragan mana magi nupi du unaba sanguri ne ba kano sanahima adi magi nupi gi role kari no ha kachno ke hangme leiye ko magi nupi gi role kari no mamdi mana ta sena ni pa thamoi sena nungsi boi taragadi ja khinu bo hairasu na tagana thoglaga atopa nearest state amada Guwahati do gera Delhi do gera Guwahati pro jaga khara damai unaja bi ainu ne jabe do nupi gi intention je khoi katang good intention di oi deba ko ta seng na thoina conspiracy loktu na ragan peace na khoi chamjara ba Rishikanta ji kauraga ko kauraga fuchala matungda sai thoina hat ke ma halno gi intention nam sai ga yauri ba ko ada Rishikanta na ulami ba magi video footage do namme ho camera namme matamda Rishikanta na kogi sound chokna natragana sagi mana uliba the body expression aidare ko magi body expression na uliba khalon do takpi obdi ying bio ba sana hema madu Rishikanta oina aikoi pen da bagi hapna te ba madu photo aikoi gi lady ba community ma mai te have community se at any glance thena from madu hapna ngami nakoi mayam chekhilu nakoi mayam simak chwana hatkani habagi adugumba message to mar mongma convene ba adagi thadok pina ba natragana ngasagi nuksibina ba na makhut lonaraga hairaba du ba da video namaga nongmai pairaga phone na hatpang ngamngani na hatpa kapa khaliba ngami bodo adun ta adu terrorist ke sathi ba terrorist haiba kamu jere sathi ba terrorist hai jidi kano sana hemam terrorist hai na kai hairaga di adamai makhut lona bana tabako leiram ba thena ba khuding ma makul lona gera lona ra khudong cha phangai da adum hekta karai ni paka ta ka paka hala sakhi kamu chung adu terrorist ki part amane